Dramani Namduna Census Pangthoraklabadi Afa Fatta Tekchak LEINGAK PUJAGADABANI SUJATA Manipur NRC Chatna Handribamakay Census Pangthopa Yaroi Haina Manipur LEINGAK Maikaida Campaign for Just and Fair Delimitation na ngahan gi ahing nongyay fawbada Chatlibasi Dramani gi General Strike ki manung chana Imphal More Lambi National Highway 102 Lambi Paringi Kakwa Naurem Lekaidagi Miyang gi khongchet ama Chief Minister gi office tamna chatpa horakpada police na athingba pirakpadagi Singjamai traffic point gi U-turn tawraga Kakwa Naurem Lekaida panthungfom oikri Khongjang asi democratic oiba mawngda me ahum lising ani kunhunumdoi dagi lanjing aduna relief camp ta leirakliba IDP sing masagi mayumda handringai Manipurigi mito khandokringai state asida census pangthopa yaroi haiba kholawga loinana maira paibi amasung naha sing lakhibani police na ngak selaklaba matungda Singjamai traffic point da masing yamlaba state amadi central forcing na thatkibani miyangi khongchot asida saruk yakhibi imagi mairagi president SUJATA na phongdokhibada NRC Chatna Handringai Manipur Census Chowbai State LEINGAK na yabangam loi haina cabinet decision loduna Central LEINGAK ta aiba cherol thaduna khangangedabani State LEINGAK ki power amata leitabagi mawngda center taknaba chatluge haiba LEINGAK ki wafam miyamna lumna lode Mla Khara Delhi da Chatlibasi Dramani miyambu karisu khangba udaba tilkang oina ubagi mawngda center da taknaruge haiba wafam asi miyamgi ihau namthanaba Dramani Manipur gi asuk luraba tanfam asida MLA singna drama sanaba lepiro masigi mahuta Manipur NRC Chatna Handriba fawba census chawroi haibagi cabinet decision amalawiyu Miyangi apambagi mayukta census chawnabu Pangthoraklabadi maduda thorokpa Afa Fatta gi Tekchak pumba LEINGAK na pugadabani haiki Prajana sumaina wadana laudana khongdana ke pogdam sueba ngarang makta suyung ko ima ma dum sue pani hum ma sue du khra critical ko badi ama oirego ado sikem bana te mo khoina sengna ha badi khoi method 2023 degi horai balan se mito mira cha cha padu da sumaina center na madu phutung cha bala ga taw bani ha base ado kharaga la pone hum amni shana ba parliament ta high level bo ne bo ado tadi oi di consider ga sa batam sira condition sida kamaina khoi census season doino ba ai ba yung Mamangi Maitay ka tong nabadasu IDP na malayri ngoy gisu sonda la kada factory akoy gi chat kada su chatri biko yung kok si kamay na thiru dono ba adu gi su pathakta oji ano ba leader mo no sile mo party gi ko sila kan sida mo nagaga mo toksinare adu di akoy manipur sida hoji se crisis se mo akoy business ahum dane ba akoy gi lairi business ani sta hair mo business to ko na re ne adu e batari census se thipi ya we habade adu sigi ko se ano state da su Arunachal da su Kashmir da su Nagaland lang na po Nagaland Assam das mo dum leidhu maghi batai oi di basi ta mukhoina ta se naga sik hai base census center ki order ga su akoi state su basumba condition le banina akoi census huji ki order di thiba ngam giroi Manipur tangdu le ta di furup amma degi hanjaro ta furup amma ga minus thoknari crimes aduna report moina pi ga census default to badum ya eba akoi na haija taraga moina already masana sarkar ba mali thangam to kone adu sukha khangdare hai ba na su hai ta dre muji ban tawre su ta Why na si budi MLA kira chaki adu so ko positive ora kani thajade maramti why na ngara heta haiduna akoy census se akoy gi oba akoy state ki oine cabinet decision lauduna koi report piru rani center da hairu rani masigi report thangalu rani habisu leite chatbadu sumoi manga tum khatagi wali ni aduga chatke haitara gadi makoi la tapi dare center se moina haibida laudra all political party happe ai opposition ki mi happe ai adugi leiri be MLA me swaida sunkan to dara vote from dai do so putla to khalaga kholo adu janta wala dana su bham tare dana upai leitra gadi state bu praja su nu siradi life and property kandida kar phangi ba sarkar sina ngasi sumaina le helakan du adu sung to hanya adi praja miyam akoina moi thagat pani adu tari miyam gi against ta taw pata ga di adu ri yaro have sida ko haiba ta bane ba sida gi ahin na khongjang la pasue akoi dum kanon haiba khoi organization sida sila pa matamda lairi ba miyam na support taw ni maram di ngasi akoina thengro hongtra ba di tungi future da mang bo to ni hena mangsela po do ni na for indigenous mut pai fi bang da pani na masidi chap chaba mathing no ba bese miyam Manipur le ba praja khuding maki mathong dang ni